meitei voter chathakhre ka kunthra ga taret Ccpur gi electoral roll da yauraktre state asigi oina electoral roll gi pangthokhiba special revision SIR gi matung ina phongkhiba draft electoral roll da 58 Ccpur Assembly constituency da voter oina yauramba meitei voter chathakhre ka kunthra ga taret yaurokdaba thengnare hairiba Assembly constituency asigi voter list agi meitei voter chathakhre ka kunthra ga taret yauroktriba asi SIR tawba matamda constituency asida leitaba yum hongkhiba amadi sikhiba singni haina mari leinaba authority singna maram piri hiram asiga mari leinana Ccpur meitei United Committee CMUC convener nabaning thaujamna pausi amada phongdorakpada SIR loiraba matungda Ccpur ACC da leiramba meitei voter sing ayamba draft electoral roll da yaurakani haina khallubani adubu ayamba yaurokpa thengnakhide mahakna hai irangna maram oiraga Ccpur AC asi thadoktuna lanjena duna relief camp sing da leiriba voter sing na mari leinaba authority na thokiba notification gi matung ina SIR pangthoklingai manungda makoi gi enumeral form sing nodal officer sing gi khuthang da bisinki adubu draft electoral roll phonglakpa matamda makoi gi maming yaurakhide hairi hiramasi gi matangda committee asina inquiry tawba haukhibani inquiry aduda Ccpur AC da yauramba voter chathakhre ka kunthra ga tarit ki maming sing draft electoral roll da yauramdaba thengnakhi Electoral roll da yaurakhibada meitei voter ayamba AC asigi polling station 33 dani amadi Zenhang lamka je Khumuzamba Junior High School polling station asidasu meitei gi masing yamlaba voter sing maming yaurakhide hairi polling station 33 da meitei voter sani ga taraga manga amadi Zenhang lamka ke polling station dana meitei voter sani ga sumna ani missing oiri hairi asum tawna Ccpur ACC gi meitei voter yauraktaba masing asi ti langlom da ama Singkongpang East Wing da manga Singkongpang West Wing da kunthra ga nithoi Ccpur headquarter North Wing da mari Hyangtam lamka A da taret Hyangtam lamka C da nipu Gokchin Khum Beng C da ani Dorcas Beng B da ahum Jion Beng da ama Bengnuam F da ani amasung Bengnuam C polling station da marini hairi Makhatana Muiwa Beng polling station da su meitei voter ama Salem Beng A da mari Hilltown B South Wing da taraga manga Hilltown C da taraga taret Henjang lamka A da mari Henjang lamka B da ahum Henjang lamka C da taruk Henjang lamka D da ahum Rengkai A da amasung Rengkai B polling station da meitei voter gi maming sing phongkhiba draft electoral roll da yaurakhide hairi masigi marakta meitei gi voter masing yauraktaba thengnaba polling station sing maru oina konpui polling station da nipan ngathel A da kunthra ga nithoi ngathel B da ama thingkhang phai A da ama thingkhang phai B da marphu ga nithoi tolnyum A da taraga mathoi mata da Kungani thoi mata A polling station da ama kanan bheng da ahum amasung Zenhang lamka L polling station da mapani hairi Ccpur Assembly constituency gi manungda thingkhang phai ngathel khumuzamba meitei lekai thengra lekai mandap lekai amasung khuga tampak hariba mafam sing asi meitei singna namna khundaba mafam singni mahakna makha taduna hai nongna phongliba draft electoral roll asida maming yaroktaba sing maming hapchin bagi damak nongna form taruk menchinduna pisinba haure adubu laibak thiribadi state asigi chief electoral officer ECO na IDP singi damak SIR da maming yauhongna bagi damak akhanaba IRO sing thamduna electoral roll da yaunaba honagani haina thajaba pikhrabasu thabak oina onthok piraktabada IDP singna waroba phawi amadi kari maram gidamak asuk yamlaba voter sing asi SIR tawba matamda makhoi gi maming sing IRO da pisinkhrabasu maming yaroktriba karigino haibasi mari leinaba authority singna athubada sengdorakadabani hairi PHC Komla Thabi asengba attendance register ama sasinaba ama semlaga thanamle Doctor amasung nursing pukchel sengna thabak tawdri puya Manipur gi loijing loya da miyam gi ana layeng gi khudong chawa phanganana ba thamliba layeng sang singi fibam karam tawriba gi haina People's United Youth Alliance puya amasung Foothills Naga Coordinating Committee FNCC ga khutsamnaraga chatkhiba yengshin khongchat amada Komla Thabi gi Primary Health Center di onthokpa phibam amada leiramba thengnare Primary Health Center aduda mathau tawriba employees sing lai amasung lakte khangnana bagidamak seasonary ba attendance register ngarang nahan ta laibadawna ihan hana puthorakhi hariba attendance register aduda employee khudingmakna
matam sana lakpa aduga matam sana hankhibagi khutyek piraga leirami thawong aduda chingnabadagi kupthana hanglubada atopa attendance register ama puthorakhi hariba attendance register adudadi khutyek ningthi nungaina tawnaramde khongchat aduda saruk yakhiba puya amasung FNCC gi thawmi singna attendance register ani karigi thamlibano haina takhatlubada puyana mafam kya marumda analayeng sangsing check tawre haiba khangbadagi staff pumna mak kaukhatlaga anover register ama semduna khutyek pina hanbani khongchat aduda saruk yakhiba puya amasung FNCC gi thawmi singna attendance register ani karigi thamlibano haina takhatlubada puyana mafam kya marumda analayeng sangsing check tawre haiba khangbadagi staff pumna mak kaukhatlaga anover register ama semduna khutyek pina hanbani madu ngarang han khakta khutyek pina ba loibata ngairibani Puyagi General Secretary Longjam Abothena Paumi Singda Hai State Lengakna Sel Yamna Tingna Ana Layengini Haiduna Loijing Loyada Hangdokliba Hospital Singda Mathau Toriba Doctor Amasung Nursing Asi Thamoi Sengna Thabak Taude Masi Khwaidagi Laibak Thibani Nurse Watli Dr. Watli Haiduna Masing Hengat Hananaba Lauduna Laklingaida Mathau Ningthina Taudaba Mayam Amasu Thengnari Asigumba Mayam Asi Warak Watem Hananaba Mari Leinaba Authority da Taksilagani Primary Health Center Komla Thavi Asisu Atai Lenga ki Hospital Gumna Ana Layeng Bada Sang Draba Yadraba Hidak Langthak Bendes na Singba Ningthi Nungaina Leite Masina Miyambu Layeng Bada Kudong Chadaba Mayok Nagani Miyambu Namduna Private Hospital Singda Sel Yamna Tinghanduna Layeng Hananabagi Thausil Thaurang Ama Lengak no Hotnarabra Haibasi Jingnadaba Ngamde Nong kana subadagi Imphal-Jiri lambi gi mafam kyada sing ningkhaibadagi lambi phaunadre Nambul turel gi imai warning label gi mathakta sele Nambol da kaire matam sana nong tadabadagi lau panba yadabadagi awaba mayoknabagi kholau marakta ngarangdagi nong leptana surakpadagi Imphal-Jiri bam lambi gi mafam kyada sing ningkhairakpadagi lambi phaunadre Nambul turel gi ising imai su warning label gi mathakta sele Nambol kongkham pandolda fit kun lompakna Nambol turel gi torban kaire Imphal-Jiri bam lambi da thokliba sing ningkhaibagi matangda phangba pauna hai ngasi ayuk anganbada lambi asigi awangkhul nung dalal amasung santi khunongna singba mafam kyada sing ningkhairakhi ba nungjao amasung chingleibak mayam aduna National Highway 37 thingjilaga thamkhibani mafam kharadadi upal wapal yauna singleibak sing taktharakpana maram oiraga lambi phawba uba phangkhidre Ising nungsit ki fibam su ka hena fatte hena sing ningkhaibagi thodok sing thokadra haibagi mipai ningai oiri State asigi lifeline oiriba National Highway 2 da pot puba truck ama fawba sen khidraba matungda Imphal-Jiri bam lambi asi khaktamag state asigi lifeline oiraga leiri ngarang su escort haraktabana maram oiraga Jiri bam da pot puba truck sawnga gi mathakta pallaga leiri truck sing adu Imphal lomda laklagadi Imphal dagi su Jiri bam lomda chatnanaba ahangba truck mayam amasu pairaga leiribani ahangba oil tanker mayam pareng lengliba kaithal manbi mathakta su ching ningkhaibagi thodok thorakhi Oil tanker driver amana pauche asida hai BJP gi lengak laknabagi damak miyam da lambi asi aeroplane taba yananaba semgani haina lauthoklam balaikhi lambi asi kharadi adum semba thengnei mahausadagi su yamna fare adumakpu mafam kharadadi lambi gi fibam hojik su khudong thiningai oiri lambi sembagi ching kakpada chap yungna kakthabana maram oiraga nong khara surakpada ching leibak ningkhaibagi masak ama oheli masigi su mathakta Manipur gi singi leibak singasi phrong laubana maram oiraga nong khara suraga di sing ningkhaibagi thodoksi adum thoi mari leinaba authority na lambi da pairaga leiriba nung amasung sing leibak singasi kothok tragadi hayeng su gari chatpa yaroi dauri masigi su mathakta churiba nong asi makha asum samthana suragadi mafam kaya su ching ningkhaiduna lambi asi numit nini humni fauna ba yagadaba mande marak asida Imphal fauraga cheliba Nambul turel gi ising imai tapna wangkhalaktuna warning level gi mathakta seli Turel asigi warning level asi samudragi imaidagi meter 785.175 oibada hojik meter 781.700 ki mathakta seli Imphal turel Iril turel Thawbal turel amadi atai state asigi maru oiba turel khudingmak ising mokhalakpadi ure adumakpu warning level yogadabadi yamna watli nong leptana subana maram oiraga miyamgi chathok chasinda yamna chauna khudong chadaba mayoknari lambi ayamba phibam phattabana maram oiraga lambi kharadi nga yokpa yagadawri marakta sara henbana punsi sangdokpagi khudam thengnare Japan da laiba Okinawa Institute of Sciences and
टेक्नोलॉजी ग्रेजुएट यूनिवर्सिटी की साइंटिस्ट सिंगना थिजिनबदा मरक मरकता चरा हेनबना पुंसी सांगदोकहली हाइबगी खुदम थेंगनरे साइंटिस्ट टीम अदुना अहानबा तांककी ओइना उसीदा सांगयेंग तौदुना येंखिबनी हौजिक फावबगी ओइना मियोइबदा सांगयेंग तौबा लैट्री साइंटिफिक रिपोर्ट जर्नल ना फोंगलकपा स्टडी अमगी रिपोर्ट ना हाय करी मरम की मरक मरकता चरा हेनबना मियोइबगी पुंसी सांगदोकहलिबनो हाइबदुगी चप चाबा मरम पुथोकना होटनरी सांगयेंगी सरुक अमा ओइना मियोइ मरी खक पुंग निफुगा निपान चुपना चरा हेलहंदुना थमखी मियोइसिंग अदुना चरा हेलिंगैगी मनुंगदा मखोइगी ब्लड सैंपल सिंग मरक मरकता लौरगा चांगयेंग तौदुना येंगलमी मियोइबना चरा हेलिंगैदा मेटाबॉलिज्म की मोओंग मतौदा अहोंबा क्यामरुम थोरई हाइबा मयेक सेंगना खंगबा ngamखी अखोइ मियोइबना सासिन थक्सिन खिबदा यावबा कार्बोहाइड्रेट सिंग हक्चांगना सिजिनरगा एनर्जी ओंथोई कार्बोहाइड्रेट की सरुक यावद्रबदी एनर्जी फंगनबगिदमक हक्चांगना अतै अतोपा पांबै थिरई थौंग असिबु ग्लूकोनियोजेनेसिस हाइना खंगनै थौंग असिगी मनुंग चना एमाइनो एसिड न सिंगबा कार्बोहाइड्रेट नतबा सोर्स सिंगदगी ग्लूकोज सुंगनबा होटनरई चरा हेनबा मतमदा मियोइबगी ईदा यावबा मेटाबोलाइट की सांग वांखलई मसिगा लोइनना साइट्रिक एसिड की साइकिल सु खोंजेल यांखलई साइट्रिक एसिड की साइकिल न मरम ओइरगा हक्चांगदा तुंगसिनदुना लेरंबा एनर्जी पुंबा थादोरई मतम अदुदा सेल की पावर हाउस नि हाइनरिबा माइटोकॉन्ड्रिया की मथौ हेना तौरई मरक मरकता चरा हेनबा मतमदा प्यूरिन अमसुंग पायरिमिडिन की सांग वांखलक्लिबसी हक्चांग मनुंगदा अखनबा एंटीऑक्सीडेंट मखल खरा सांग वांगना यावरकपगी खुदमनी सही यामसिलकपगी मतुंग इना हक्चांग मनुंगदा यावबा मेटाबोलाइट सिंगी मसिंग तपना तपना हंथरई ल्यूसिन एसोल्यूसिन अमसुंग ऑप्थाल्मिक एसिड न सिंगबा मेटाबोलाइट सिंगी सांग हंथरकपना पांगल मयेंग तारई अदुबु मरक मरकता चरा हेनबा मतमदा हाइबा मेटाबोलाइट अहुम मसिगी सांग वांखलकपा मरमना पुंसी सांगदोकहनबा याय हाइना स्टडी की रिपोर्ट न फोंगदोखी स्टडी द सरुक याखिबा मियोइ मरीना चरा हेलिंगैगी मनुंगदा तोंगान तोंगानबा मेटाबोलाइट निफुगा मरीगी सांग वांखलकपा थेंगनखी मदुगी सुमथक्ता एंटीऑक्सीडेंट की सांग वांगना थादोरकपा मरमना हक्चांग मनुंगदा यावबा मांग ताकनबगी मसक ओइरबा फ्री रेडिकल सिंग ngaktokpa ngami Opposition sarang thoalakpadagi Parliament ki House animak adjourn taukhre National Eligibility cum Entrance Test ki question leak oikiba masung Crocus Janta Party ki khongjang ki matangda opposition sarang thoalakpadagi Parliament ki House animak ngasi nomagi oina adjourn taukhre hayeng ayuk pung 13 tabada House animak ki mifam pangthoknaba matam lepkhre Mifam haudringagi mamangda Prime Minister Narendra Modi na MP khudingmak House manungda wahanthok leiba moongda khana neinabagi thoram pangthok pinaba appeal tauki maru oiba wafam ama khana rakpada mathong maram khangdana charangnaba thoanbagi mahutta ningthina mamut tana khananabagi khudong chaba lehengadabani maram saba wafam pukhalaklabadi akanba wahai wata sisinadrabasu House na ningthina khananabagi khudong chaba phangangani MP khudingmak wa ngangnabagi khudong chaba phangangani Parliamentary democracy की असेंब वाहन थोक लेगदब मोंगदा इशू खुदिमक निंगथिना खनसी हाइना महांगना MP सिंगदा अपील तौखी अदुम ओइनमक मिफम हेक हौबगा opposition की माइकैदगी NEET की क्वेश्चन लीक ओइखिबा यावना तोंगान तोंगान बवाफम पुखलक्तुना चरांगनबा फिबम थोअलकपदगी तंगाई फदना हाउस अनिमक की मिफम ngasi नोमगी ओइना यैथोकपा ताखी Lok Sabha da opposition na sarang na batholakpadagi numit yung bafawa mifam yaithokhi numit yung bamatung da mifam pangthok pahorakpada sarang na bathorakpadagi ngasi nomagi oina yaithokhi FIFA World Cup ki sarang na bamanung miyoi ama mayumaktada kaptuna halamle loina bina thang na yalamle Ngarang ahing nongyay matung pung amaga makhairom tarakpada FIFA World Cup ki miyam langna ringay amasung nong kana taringay marak aduda Imphal East ki Irilbung Police Station ki manung chanba wangkhe mamang lekay da sakhangdaba singna miyoi ama mayumda sanglaklaga nongmayna kaptuna halamle aduga mahaki loina bibuna thangna yalamle hairi sakhangdaba singna nongmayna kaplambadagi laikhidraba miyoi adugi maming ngangkham thambau chahi yangkhai manga apokpa laikhidraba iboton kawi aduga thangna yalambadagi soklaba mahaki loina bi adugi mamingna Ngangkham ongbi kaina tombi kawi hojik langol da leiba Siza Hospital da aruba phibam da laikanari thangna yalamba aduda kaina tombi ki kok amasung ngaksham gi saruk yawna mafam kya da sokhi thaudoga sigi matang da press na phangba paw gi matung inadi ngarang ahingda sakhangdaba miyoi ani yumgi mamang thong kaukhairaga
थंबौगी इमुंगदा चंगलखी लोइनना महाकी मचानुपी अमसुंग मचानुपाना लैरिबा का अदुदा मियोइसिंग अदु चंगसिलगा निंगाई संगदानरखी मचासिंगी कादा निंगाई संगदानरिबा अदु ताबदगी थंबौ अमसुंग महाकी लोइनबिना करी तौरबगे हाइना चंगलकपदा सखंगदबसिंग अदुना थंबौबु मकोकता नोंमैना कापतुना हालमखिबनी अदुगा महाकी लोइनबिना थांगना यालमखिबनी अदुबु फीफा वर्ल्ड कप फाइनल की मियाम लांगनबा अमदी नोंग कना ताबगी खुदोंग चाबा लौरगा सखंगदबसिंग अदु मफम अदुदगी नांथोखरे थौदोक थोफमदा इम्फाल ईस्ट की एडिशनल एसपी इरिलबुंग पुलिस स्टेशन की ओसी अमसुंग फोरेंसिक साइंस के एक्सपर्ट सिंग लाक्तुना स्पॉट इंक्वायरी चथाखरे लैखिद्रबा मियोय अदु हौजिक जेनेम्स की मोक्ता लैरी अमरोमदा थौदोक असिगा मरी लैनना वांखेमदा ngasi मियाम की ओइबा मिफम अमा पांगथोखरे लोइनना मखा ताबा खोंजंगीदमक जेएसी सेमखरे थौदोक असिदा चेनरीबा सिंग अदु जुलाई 22 फावबगी मनुंगदा पुथोक्ट्रबदी असिबा हक्चांग लौखिरोय हाइरी त्रिपुरा पुलिस की डीजीपी पुलिस हेडक्वार्टर्स ता सिरगा लेरमले सुसाइड ओइगनी सिंगनरी त्रिपुरा पुलिस की डीजीपी अनुराग धानका IPS ngasi ningthokawa numit ki agartala da laiba पुलिस हेडक्वार्टर्स ता लैबा महाकी ऑफिस कादा चिंगदनिंगाई ओइबा मोंगदा सिरगा लेरमले प्रिलिमिनरी इन्वेस्टिगेशन की रिपोर्ट मतुंग इना त्रिपुरा पुलिस की सिप असी सुसाइड ओइगनी सिंगनरी रिपोर्ट असिना मखा ताना हारिबना डीजीपी अनुराग धानकर असी महाकी कादगी थोरक्ते हाइदुना सिंगनबदगी चंगलगा येंगलुबदा महाकी का मनुंगदा थौरी यालगा लेरमखिबनी खुदक्ता डीजीपी अदु पुलिस पर्सनल मयाम चंगलगा अगरतलादा लैबा गोविंद बाला पान GBS हॉस्पिटल दा पुखतुना लाइकननबा होनखी अदुबु नुमित युंगबा मतुंग पुंग 12 मिनिट 9 चटपा मतमदा डीजीपी असी हॉस्पिटल माइकैदगी लैट्रे हाइना डिक्लेयर तौखी थौदोक असिगी मतंगदा सीनियर पुलिस ऑफिशियल सिंह पुलिस हेडक्वार्टर दा लाक्तुना डीजीपी असी मतौ करमना सिखिबनो हाइबदु खंगदोकनबा इन्वेस्टिगेशन चथाखी अदुबु चप चाबा मरम खंगद्री पोस्टमार्टम एग्जामिनेशन की रिपोर्ट फंगलबा मतुंगदा डीजीपी असी मतौ करमना सिखिबनो हाइबदु चप चाना खंगबा ngamgani हाइरी अमरोमदा त्रिपुरा की पुलिस चिफ असिना सिंगननिंगाई ओइबा मोंगदा लेखिदबा थौदोक असिगी मतंगदा ओपोजिशन लीडर जितेंद्र चौधुरीना जुडिशियल इंक्वायरी तौनबा दाबी तौखरे 1950 बैच की सीनियर IPS ऑफिसर असिना करिगुंबा सुसाइड तौदुना सीबा ओरमलगदी स्टेट असिगी हौजिक ओरिबा लॉ एंड ऑर्डर असिगी मतंगदा वाहंग कया थोगलगले मरम अदुना DGP असि मतौ करमना सिखिबनो हाइबगी मतंगदा चप चाना खंगदोकनबा होनफम थोई हाइखी मरक्सिदा त्रिपुरा की BJP की प्रेसिडेंट अभिषेक देवरोयना पुलिस DGP असिना लैखिदबा थौदोक असिगी मतंगदा पोस्टमार्टम रिपोर्ट लाक्ट्रिबा फावदी भापना साजिंदुना वाफम कया अमा फोंदोकपा तौरोइदबनी DGP असिना लैखिदबा थौदोक असि यामना लाइबक थीबनी हाइरी अमरोमदा त्रिपुरा एडमिनिस्ट्रेटिव अमसुंग पुलिस सर्कल की माइकैदगी थौदोक असिगी मतंगदा नुंगनांगबा वाफम कया फोंदोकलदुना मसि यामना थमोय सोकनिंगाई ओइबा अमनी अदुबु DGP असिना लैखिदबगी मौंग असि पोस्टमार्टम रिपोर्ट लाक्लबा अमसुंग ऑफिशियल इन्वेस्टिगेशन चथरबा खक्तदा खंगनी हाइरी मरक्सिदा त्रिपुरा सरकार की माइकैदगी मिसी असिगा मरी लेनना मेजिस्टरियल लेवल इंक्वायरी चथरगनी हाइना लाउथोखरे थवाई कुकी विलेज दा ऑपरेशन चथाखरे कंबाइन फोर्स ना लेप्तना चथरबा ऑपरेशन की मनुंग चना ngasi उख्रुल डिस्ट्रिक्ट की थवाई कुकी विलेज दा ऑपरेशन चथाखरे ऑपरेशन अदुदा सिंगल बैरल अनि तोंगान तोंगान बा नोंमै सिंगी मरु तरा एम्यूनेशन वेस्ट बेल अमा अमसुंग मैगजीन का कोनना पिस्तौल अमा फागत पंगमखरे हाइरी अमरोमदा कक्सिंग डिस्ट्रिक्ट की वांगु पुलिस स्टेशन की मनुंग चनबा खोंग्या ममांग लेकाइदा चथाखिबा ऑपरेशन दा सोरेपागी केडर अमा फारे ममिंगना लोइतोंगबम प्रियो कुमार एलाइस अमुथोय कवी हांगांग पुलिस स्टेशन की मनुंग चनबा माइबा खुलगी सिंखोंगदा चथाखिबा ऑपरेशन दना बैरल अहुम LMG कार्बाइन अमा 9mm पिस्तौल अमा .32 की पिस्तौल अमा लेथोट सेल अहुम चाइनीज हैंड ग्रेनेड अमा BPL प्लेट अनि हेलमेट अनि अमसुंग वायरलेस सेट अमा रिकवर तौरे हाइरी कांग्रेस अमसुंग BJP हुनदुना पॉलिटिक्स की खुदोंग चाबा लौनबा होटनबा तोकपीरो मियामना तानिंगद्रे तोंबी स्टेट असिगी हौजिक लैरिबा तंगदु लैतादबा फिवम असिदा कांग्रेस अमसुंग BJP अनिना हुनदुना खुदोंग चाबा लौनबा होटनबगी थबक तोकपीरो लैबाक कनबरोमदा माय ओनसिनसी हाइना शिवसेना मणिपुर स्टेट की यूनिट की प्रेसिडेंट M तोंबिना ngasi बाबूपरादा लैबा पार्टी असिगी ऑफिस दा पांगथोखिबा पावगी मिफम अमदा फोंदोखरे महाकना मखा ताना हाइखिबदा ngasi लमदम असिदा थोकलिबा थोगनिंगदबा थौदो वाथो कया असि ममांगी मतमदा लेबाक असिदा अमसुंग स्टेट असिदा लेंगाक शासन तौदुना लाखिबा कांग्रेसना मरु हुलंबा ngaktani मरम अदुना कांग्रेसना मियामदा उच्चाइदुना ngang सक्लिबा
ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯨꯟꯅ ꯅꯩꯅꯕꯤꯌꯨ꯫ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ 3 ꯍꯦꯟꯅ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯅꯗꯅ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯂꯒ ꯀꯪꯒ꯭ꯔꯦꯁꯅ ꯕꯤꯖꯦꯄꯤ ꯍꯨꯟꯕ ꯑꯗꯨꯒ ꯕꯤꯖꯦꯄꯤꯅ ꯑꯃꯨꯛ ꯀꯪꯒ꯭ꯔꯦꯁ ꯍꯨꯜꯂꯒ ꯋꯥ ꯉꯥꯡꯕ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯂꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ, ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯅ ꯃꯌꯨꯝ ꯍꯟꯖꯤꯟꯕ ꯉꯝꯗꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯀꯪꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤ ꯑꯅꯤꯅ ꯀꯥꯎꯗꯕ ꯐꯒꯅꯤ꯫ ꯚꯣꯠꯀꯤ ꯅꯤꯁꯥꯗ ꯍꯨꯟꯅꯕ ꯇꯣꯛꯄꯤꯔꯣ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯃꯩ ꯍꯧꯅ ꯆꯥꯛꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯔꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯀꯪꯒ꯭ꯔꯦꯁꯅ ꯂꯩꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯁꯥꯟꯇꯤ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯁꯨꯡ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2005ꯗꯒꯤ ꯍꯧꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁꯅ ꯁꯨꯁꯥꯏꯟ ꯇꯧꯅꯔꯝꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯌꯩꯈꯥꯏ ꯊꯨꯒꯥꯏꯈ꯭ꯔꯕ ꯀꯧꯕ꯭ꯔꯨꯒꯤ ꯁꯤꯕ ꯃꯟꯗꯤꯔ ꯑꯃꯁꯨꯡ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯎꯃꯪ ꯂꯥꯏꯒꯤ ꯂꯥꯏꯁꯪꯁꯤꯡ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛ NDA ꯑꯃꯁꯨꯡ RSSꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯦ꯫ ꯑꯊꯨꯕꯗ ꯁꯦꯝ ꯁꯥꯕ ꯍꯧꯔꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯛꯅꯥꯊ ꯁꯤꯟꯙꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫